ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯔꯁꯒꯨꯜꯂꯥ ꯑꯉꯥꯡꯕ ꯁꯦꯝꯖꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯀ ꯍꯥꯏꯅꯕꯗꯣꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯁꯨꯖꯤꯅ ꯑꯗꯨꯒꯤ ꯘꯤ ꯆꯃꯁ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯖꯤꯁꯦ ꯆꯥ ꯊꯛꯅꯕꯒꯤ ꯀꯞ ꯈꯤꯇꯪ ꯆꯥꯎꯕꯗꯣ ꯑꯗꯨꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃ ꯐꯖꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯉꯧꯕꯤꯔꯅꯤ ꯁꯤ ꯉꯧꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯅꯕ ꯍꯣꯔꯦꯟ ꯒꯨꯂꯥꯞ ꯖꯥꯃꯨꯟꯁꯤꯁꯨ ꯍꯥꯎꯅꯕ ꯇꯥꯏꯠꯁꯨ ꯑꯣꯏꯅꯕꯅꯤꯀꯣ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯕꯨ ꯉꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯍꯩꯕꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯝ ꯃꯍꯤꯁꯦꯀꯣ ꯑꯗꯨꯒ ꯁꯪꯒꯣꯝ ꯃꯍꯤꯁꯦ ꯌꯥꯝ ꯍꯩꯔꯒ ꯌꯥꯝ ꯊꯨꯅ ꯑꯣꯠꯄꯤꯒꯗꯕ ꯃꯥꯁꯦ ꯃꯇꯨꯝ ꯇꯥꯁꯤꯜꯂꯛꯇꯅꯕ ꯍꯥꯏꯗꯤ ꯂꯝ ꯂꯩꯇꯅꯕ ꯑꯗꯨꯒ ꯈꯔ ꯄꯦꯠꯇꯛꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯄꯦꯠꯁꯟꯒꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯁꯪꯒꯣꯝꯗꯣ ꯌꯦꯡꯉꯒ ꯍꯩꯇꯥꯔꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯗꯣ ꯌꯦꯡꯉꯒꯀꯣ ꯁ꯭ꯃꯨꯠ ꯗꯣ ꯁꯦꯝꯗꯣꯏꯅꯦꯕ ꯇꯟ ꯍꯧꯕꯒꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯈꯔꯒ ꯁꯨꯝ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯑꯣꯠꯂꯅꯤ ꯑꯗꯨꯒ ꯂꯝꯁꯦ ꯂꯩꯍꯟꯗꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨ ꯁꯤꯒꯤ ꯌꯥꯝ ꯊꯣꯠ ꯂꯥꯎꯕꯁꯦ ꯁꯤꯗ ꯌꯥꯝ ꯍꯦꯟꯖꯜꯂꯁꯨ ꯌꯥꯗꯦ ꯌꯥꯝ ꯀꯜꯂꯁꯨ ꯌꯥꯗꯦ ꯍꯣꯔꯦꯟ ꯔꯥꯎꯟ ꯁꯦꯞ ꯁꯦꯝꯕꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯗꯣꯁꯦ ꯍꯥꯏꯇꯥꯔꯦ ꯁꯨꯖꯤꯒꯤ ꯗꯣꯁꯦ ꯄꯥꯇ꯭ꯔ ꯑꯃꯗ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯀꯣꯚꯔ ꯇꯧꯔꯒ ꯊꯝꯃꯅꯤ ꯑꯗꯨ ꯀꯣꯚꯔꯗꯤ ꯇꯧꯕꯤꯒꯗꯕ ꯇꯧꯗ꯭ꯔꯗꯤ ꯗ꯭ꯔꯥꯏ ꯑꯣꯏꯕꯅꯦ ꯑꯩꯅ ꯀꯃꯦꯟ ꯈꯔ ꯁꯨꯝ ꯂꯧꯈꯠꯆꯔꯒ ꯍꯥꯞꯆꯕꯅꯤ ꯃꯣꯏꯁꯤꯡꯁꯤꯅ ꯌꯥꯝꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯀꯃꯦꯟ ꯌꯥꯝ ꯄꯤꯕꯤꯔꯛꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯇꯧꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯒꯔ ꯁꯤꯔꯞꯇꯣ ꯔꯁꯒꯨꯜꯂꯥ ꯊꯥꯗꯅꯕ ꯃꯍꯤꯗꯣ ꯆꯤꯅꯤ ꯃꯍꯤꯗꯣ ꯁꯦꯝꯅꯕ ꯑꯩ ꯉꯁꯥꯏꯒꯤ ꯁꯨꯖꯤ ꯀꯞꯇꯣ ꯑꯗꯨꯒꯤ ꯆꯤꯅꯤ ꯀꯞ 2 ꯂꯧꯔꯦ ꯏꯁꯤꯡ ꯀꯞ 2 ꯂꯧꯔꯦ ꯑꯗꯨꯒ ꯁꯤ ꯁꯦꯐ꯭ꯔꯣꯟꯅꯤ ꯑꯗꯨꯒ ꯑꯦꯂꯥꯏꯆꯤ ꯈꯔꯒ ꯃꯤꯅꯤꯠ 5 ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯉꯁꯥꯏꯗꯨ ꯃꯤꯅꯤꯠ 10 ꯐꯥꯔꯦꯀꯣ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯐꯖꯅ ꯃꯥꯒꯤ ꯈꯔ ꯃꯇꯨꯝ ꯇꯥꯁꯜꯂꯤꯁꯦ ꯊꯨꯒꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯅ ꯁꯪꯒꯣꯝ ꯄꯥꯎꯗꯔꯅꯤ ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯁ꯭ꯄꯨꯟꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯧꯈꯤꯕ ꯁꯨꯖꯤꯒꯤ ꯆꯥꯡꯗꯨꯗ ꯑꯩꯅ ꯇꯦꯕꯜ ꯁ꯭ꯄꯨꯟ 4-5 ꯂꯧꯔꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯨꯅ ꯕꯦꯀꯤꯡ ꯄꯥꯎꯗꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯟ ꯇꯣꯠꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯣꯠꯂꯅꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝꯕ ꯀꯥꯟꯗ ꯀꯪꯉꯗꯤ ꯁꯪꯒꯣꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯣꯠꯄꯤꯌꯣ ꯌꯥꯕꯅꯦ ꯑꯩꯒꯤꯁꯤ ꯌꯦꯡꯉꯣ ꯃꯤꯅꯤꯠ 2-3 ꯇꯣꯠꯄ ꯃꯇꯨꯡꯒꯤꯅꯤ ꯐꯖꯅ ꯌꯥꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯇꯥꯏꯠ ꯑꯣꯏꯔꯦ ꯁꯤ ꯍꯣꯔꯦꯟ ꯁꯦꯝꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯁꯤ ꯈꯤꯇꯪ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯅꯦꯀꯣ ꯃꯤꯅꯤꯠ 5 ꯑꯩꯅ ꯍꯥꯞꯈꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯅꯨꯡꯗ ꯑꯦꯕꯖꯣꯔꯕ ꯇꯧꯅꯕ ꯀꯣ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯁꯤꯁꯨ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯤꯇꯪ ꯁꯨꯝꯖꯤꯜꯂꯅꯤ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯤꯇꯪ ꯁꯨꯝꯖꯤꯟꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯉꯀꯥꯟꯗ ꯆꯤꯅꯤꯁꯦ ꯐꯝꯖꯤꯜꯂꯒ ꯃꯄꯪ ꯑꯣꯏꯁꯜꯂꯛꯏꯗꯅ ꯑꯗꯨ ꯑꯣꯏꯁꯜꯂꯛꯇꯕꯅꯦ ꯃꯍꯤꯁꯦ ꯂꯥꯡꯉꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯒ ꯍꯥꯎꯕꯁꯨ ꯍꯦꯟꯕꯅꯦ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯤꯇꯪ ꯁꯨꯝꯖꯤꯟꯕꯁꯤꯅ ꯑꯩꯒꯤꯁꯦ ꯌꯥꯔꯦ ꯁ꯭ꯇꯤꯀꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯁꯨ ꯀꯣꯚꯔ ꯇꯧꯔꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯃꯤꯅꯤꯠ 5 ꯇꯣꯠꯄ ꯂꯣꯏꯔꯒ ꯊꯝꯈꯤꯕꯗꯣ ꯁꯨꯖꯤꯒꯤ ꯗꯣꯗꯣ ꯑꯩꯅ ꯁꯥꯅꯤꯡꯕ ꯃꯑꯣꯡ ꯁꯦꯞ ꯁꯥꯔꯅꯤ ꯑꯩꯒꯤꯗꯤ ꯔꯥꯎꯟ ꯁꯦꯞ ꯑꯗꯩ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯩ ꯁꯤꯂꯤꯟꯗ꯭ꯔꯤꯀꯦꯜ ꯈꯔ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯥꯔꯦ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯃꯦꯠꯄꯤꯒꯅꯣ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯈꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯂꯤꯟꯗ꯭ꯔꯤꯀꯦꯜ ꯈꯔ ꯁꯥꯡꯇꯛꯅ ꯁꯥꯒꯦ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯁꯥꯕꯤꯔꯣ ꯆꯥꯡꯒꯤꯗꯤ ꯌꯨꯝꯗ ꯆꯥꯅꯕꯅꯤ ꯌꯣꯟꯗꯧꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯣꯏ ꯁꯥꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯅꯤ ꯇꯥꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯥꯎꯕꯤꯒꯗꯕ ꯑꯗꯨꯒ ꯇꯞ ꯊꯥꯗꯕꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯒꯅꯦꯕꯀꯣ ꯑꯗꯨꯒ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯥꯎꯔꯒ ꯑꯩꯈꯣꯏꯅ ꯑꯣꯠꯄꯁꯨ ꯌꯥꯝꯅ ꯇꯞꯅ ꯑꯣꯠꯄꯤꯒꯗꯕ ꯑꯗꯨ ꯑꯣꯠꯇꯅꯗꯤ ꯁꯨꯝ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯔꯣꯝꯗ ꯊꯪꯕ ꯁꯥꯏꯠꯁꯦ ꯌꯥꯝ ꯊꯨꯅ ꯀꯥꯁꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯀꯥꯒꯦ ꯍꯦꯛꯇ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯂꯦꯡꯕꯤꯒꯗꯕ ꯁꯨꯃꯥꯏꯅ ꯇꯞꯅ ꯑꯩꯒꯤ ꯈꯔ ꯌꯥꯔꯦ ꯑꯗꯣ ꯈꯤꯇꯪ ꯁꯥꯏꯠꯇ ꯍꯦꯛꯇ ꯀꯥꯁꯟꯒꯦ ꯇꯧꯕꯅꯦ ꯌꯥꯝ ꯊꯨꯅꯁꯨ ꯀꯥꯕꯅꯦ ꯑꯗꯨꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯧꯕꯤꯒꯗꯕ ꯑꯗꯨꯒ ꯍꯦꯟꯅ ꯍꯥꯎꯅꯤꯡꯉꯗꯤ ꯘꯤꯗ ꯇꯧꯕꯤꯒꯗꯕꯀꯣ ꯑꯩꯒꯤꯗꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯗ ꯑꯗꯨꯝ ꯇꯥꯎꯔꯦ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯔꯅꯤꯅꯀꯣ ꯔꯤꯆ ꯑꯣꯏꯔꯅꯤꯅ ꯃꯌꯥꯝꯁꯤ ꯂꯣꯏꯔꯦ ꯇꯨ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯁꯤꯂꯤꯟꯗ꯭ꯔꯤꯀꯦꯜ ꯁꯦꯞꯇꯣ ꯑꯃꯨꯛ ꯇꯥꯎꯔꯦ ꯃꯌꯥꯝ ꯑꯣꯠꯄ
ꯇꯝ ꯇꯝꯅ ꯑꯣꯠꯄ ꯀꯧꯕꯤꯒꯅꯣ ꯅꯠꯇ꯭ꯔꯗꯤ ꯍꯦꯟꯅ ꯀꯥꯁꯤꯟꯈꯤꯕꯅꯦ ꯁꯥꯏꯗ ꯑꯃ ꯍꯦꯛꯇ ꯀꯣ ꯑꯗꯨꯒ ꯌꯥꯝꯁꯨ ꯂꯥꯏꯕꯅꯦ ꯀꯩꯁꯨ ꯂꯨꯗꯕꯅꯦ ꯃꯥꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯗꯣ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯣ ꯁꯨꯖꯤꯒꯤꯀꯣ ꯑꯗꯨꯒ ꯁꯨꯒꯔ ꯁꯤꯔꯞꯁꯤꯗ ꯊꯥꯗꯔꯅꯤ ꯃꯍꯤꯁꯤꯗ ꯑꯗꯣ ꯃꯍꯤꯁꯦ ꯏꯪꯕ ꯌꯥꯗꯦꯀꯣ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯄꯨꯡ ꯑꯅꯤꯗꯤ ꯑꯦꯠꯂꯤꯁ ꯈꯨꯝꯖꯤꯜꯂꯒ ꯊꯝꯒꯗꯕ ꯑꯩꯗꯤ ꯐ꯭ꯔꯤꯖꯇ ꯄꯨꯡ 2 ꯊꯝꯃꯦ ꯑꯗꯨꯒ ꯄꯨꯊꯣꯔꯛꯑꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯐꯖꯅ ꯃꯍꯤꯁꯤ ꯆꯨꯞꯁꯜꯂꯒ ꯆꯥꯎꯊꯣꯛꯑꯦꯗꯣ ꯍꯥꯎꯔꯅꯦꯕ ꯑꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯔꯗꯤ ꯃꯅꯨꯡꯗ ꯁꯨꯒꯔ ꯁꯤꯔꯞꯇꯣ ꯆꯪꯗ꯭ꯔꯗꯤ ꯀꯟ ꯀꯟ ꯂꯥꯎꯔꯒ ꯍꯥꯎꯇꯕꯅꯦ ꯑꯗꯨꯒ ꯑꯩ ꯄꯥꯇ꯭ꯔ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯂꯧꯊꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯂꯧꯊꯔꯒ ꯈꯔ ꯐꯖꯅꯕ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒꯦ ꯉꯁꯥꯏꯒꯤ ꯁꯨꯒꯔ ꯁꯤꯔꯞꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯪꯉꯕꯅꯤꯅ ꯅꯪꯕ ꯍꯦꯟꯖꯜꯂꯤꯁꯤꯅꯦꯗꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯄꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯤꯁꯤꯅ ꯆꯝꯄ꯭ꯔꯥ ꯈꯔ ꯁꯨꯝꯖꯟꯕꯗꯣ ꯑꯗꯨꯒꯤꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯁꯦꯐ꯭ꯔꯣꯟꯗꯣ ꯂꯩꯔꯁꯨ ꯍꯥꯞꯄꯤꯌꯣ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯗꯩꯁꯤꯗ ꯕꯗꯥꯝ ꯅꯨꯡꯗꯥꯝ ꯃꯌꯥꯝ ꯑꯃ ꯍꯥꯠꯄꯁꯨ ꯌꯥꯏ ꯄꯤꯁꯇꯥꯁꯨꯒꯗꯣꯀꯣ ꯑꯩ ꯌꯥꯝ ꯆꯝꯅ ꯁꯨꯝ ꯌꯨꯝꯗ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤꯡ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯍꯥꯞꯆꯔꯛꯀꯦ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒ ꯁꯤꯅ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯇꯦꯁ ꯁꯨꯝ ꯇꯧꯍꯟꯒꯦ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯒꯨꯂꯥ ꯑꯉꯥꯡꯕꯁꯦ ꯌꯥꯝ ꯇꯦꯁꯇꯤ ꯑꯣꯏ ꯗꯨꯀꯥꯟꯗꯒꯤ ꯍꯦꯟꯅ ꯍꯥꯎꯋꯦ ꯊꯦꯡꯛ ꯌꯨ ꯃꯃꯥ मही थके थैंक यू मैम खुलुमजरी